Sufism amadi islamga leinariba mari. Islam amadi Sufism hairiba topic ase yamna paksanba topic amani yamna luba topic ni. Masibu khangbagi damak Islam gi deep knowledge leiba amasangi. Haukiba chahi chamadagi Sufism gi matangda wahang kaya lakre madudi Sufism haiba ase Islamga related oirabasu Islamdagi khara nathaiba mongi devotion type ni system amani masina phaba heli malemda santi hena purakpa ngamgani asina chingba wa kayani Sufism bu Islamga mari lainabadagi khara nathaiba mityengda puraga masibu promote tawraga real Islam bu namthaningbagi wakhalon ama ihau ama kanna sagalakni hojikanche masi kanana no haibada Islam bu sak fazana khangdaba academician sing amadi Islam yaudaba scholar sing nani How ki bachahi chamadagi Sufism ki ihawase lakle India da masiga mari lainaba program kaya function kaya pangthokre government na masibu saugatningli Musalman sing Sufism lomda onsin gadabani asini asum tawrakpadagi kanglup amadi Islam ga Sufism ga mari lainadabagi mongda urakle masigi aranba amadi nathaiba mityeng asibu mayek sengna khanghanabagi damak Islamic scholar kharana Sufism amasung masiga mari leinaba masigi haurakpam amasung tasengna masi karino haibasida lairik kaya amadi lecture kaya tawkre Sufism haibase Islamic mysticism ni masi tasawwuf haiba wahaidagi lakpani tasawwuf haibana Allah bu amadi rasul bu amasung makhoigi akuppa marambo yamna manung thingjinna khangbabu kawi Allah amadi rasul bu khangbagi damak yamna wangna ilim khangba tai asigumba thak wangna ilim haibal haibasidi hujiki matamda yamna tangsilakle thaumai thanduna thirabasu phangdraba tanja oirakle Hazrat Muhammad sallallahu alaihi wasallam na malemda Islam bu prachar mapung phana toramlaga malemdagi parda oiduna chatkraba tungda magi sahaba singna amadi tungda lakpa ulama singna Quran amadi hadis ki ilimda thak wangna haikra khangkrabagi tungda amal ibadat tawduna Allah ki yamna naknakraba kanglup sing Allah gi Rasul gi nungsibada ngaukhiduna taibang thakrabasing makhoi aduni Allah ki wali amadi Sufyani kiram hairibase khudam oina Junaid Baghdadi Muhasibi Zundul Misri Abu Yazid al-Bastami Rabia al-Adwiya rahmatullah alaihi makhoi ase ustad wajah amagi makhada niyam niti amada amal ibadat tawi masida tarika khenabai yai amaga khudam moina hojiki matamda chistiya kadariya hairi adubu tarika sing ado Quran amadi hadis ki mangalda oiba aduga ustad sing adugi niyam niti adusu mathang ustad amada lakpa masibu hangatna sakragana sahabi singdagi satlaga nabi da loisinba haibadi nabi na horakpa moiba masigi tarika asini pir murid khanba ka hainaribase aikhoi su matik saba pir ama paiba tai yamna darkar oiba tawda yadaba thabak ni mase hairiba Sufyan Kiram Singh pir sing asigi tarika singi manungda zikir tawbagi tarika sama Allah bu nungsibagi isai saklaga isai gi nungsiba wahi marifat phumba wahi da ngaujaba sama natraga isai aduda Islam na yaba mongi instrument sing sizinaba jaiz oiba mongda masigumba se chatnabi oiduna lakli hairiba mong sing ase haujikan gi ilim khangdaba ustad mathong naidaba singna mong maril naidana atopa mong amada henjinba mong amada tapna satnaba horakhibani mamangai matamdadi Quran amasung hadis na yabagi mong oirami Haujikna completely nathaiba mong dani oiraklibase marum adunani matik chaba alim singna lamboiba ilim leitaba singi nakta sangano makhoige tarika yaganu inganu hairibase maramdi maikei faireng nakini Haujikki matamda India Pakistan Bangladesh Iraq Iran na singba mafam singda hanagi wali wala amadi sufi singna torombagi mong ni haiduna gumra oiba yamna yaunare makhoigi mong duda tawrimi haiduna lan khibana gumra yamna oire mong chadaba pirsing na aranba mongda mibu pukhiduna mong maril tadre masini gair singna makhoidi khangdabanina Sufism fai Islamdagi hena fai kaina hainarek dibase makhoina Sufism ase sect ama oina urakli adu oirabati haujiki matamda Sufism ni haina chatlibase kayada na thaikrabano khanduna yembi ai Actually Sufi matama amagi matik chaba Islam singna Allah amadi
रसूलबु थाक वांगना खंखिबना अल्लाह फंगबगी दमक ताइबंग थारगा इस्कदा ngaukhiduna zikir askarda Allah ki nungsibagi isai saklambasing adubu kawi Sufism Islam nattana oiba sukya yade aduga Islam bu ningthi jana khangdaba mina sufi oibisu yade Sufism laiti mas ngasi gi Sufism gi mong asiti completely phairengdani haiduna kanglup kharana di sukya bu yadre Maramasina, Aikoina Kangadaba Haibabu, Matamasida, Angoba Pir, Karagi Mating Loraga, Iblisna, Makoigi Alanba, Niam Niti Adubu, Maliam the Prabotona Balak Naribani, Masibu Gail Singer support Torak Libani, Aduna, Yamna Munna Hiramasida Kangatai, Sufism karino, Sufism Haibasidi, Center ni Islamgi, Masi Islamic mysticism ni, adubu haujikti Sufi saint leitre hakkani alim tangsil lagle aduna Sufism lomda kok thatha rubagi darkar leiti hujiki matam sida di jamaat ki oiba apun boy ba thabak sing da lupana fai afaba alim amada pir losilaga mana pirakpa para ado daily toba masina hingnaningai oigani khalli Sufism haiduna yamna kanna nainarkli ba sina takli badi aikhoi sida natana atop mfam singda musalman singa se khang da bagi mahum oikrabani kabar latpa nupi punna zikir toba ibadat tawrini haiduna chongba jagoi toba isai toba sunat punamak thadok laga maduni Sufism haina ngaunarik libase aroibada haijiningi Sufism wali Allah Sufyan Kiram singi matamda tasengna jaizni makoigi matung inbat yai adubu hojikki matamsida masigi tarika singase yeng thiraga tawbatai afaba alim amaga chatminnabana amal tawbana hena phaba oigani haibasi thaje